Chahi asigi February da Manipur President's rule thamkibadagi mi siba amasung shokpagi Chang Hantharabasu drug Phaba Chang Di Hengatlakli haina official singna fongdurakli Hindustan Times ki report aman hai Manipur thokliba irangasi laksingnaba hotnabada Manipur Police Assam Rifles amadi atai paramilitary force singna police armory dagi lut tawkiba khutsu khutlaising fagatnaba lepta leitana hotnari Irang asina maram oiraga sokapan yaubagi Chang Hanthaba thengnare haukiba thamari romasida miyoi kunmapan asopan nangbagi report leikhi kumza lising ani kulhumdoigi May dage hauzik faubada irang asina maram oiraga miyoi lising amaga chatret humputara taruk sokhibani Presence lul lakraba matung chahi asigi February 16 dage tha asigi kuntarukta yum kai thugaiba amade mai thakibagi report amata leite adumoinamag Presence rule laktringaida asiguma thodok lising 13 ki mathakta thengnakhibani hainasu report asina makha tari